ꯃꯈꯣꯏ ꯃꯔꯨꯞ ꯑꯍꯨꯝꯅꯤ꯫ ꯑꯍꯥꯟꯕ ꯃꯔꯨꯞ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨꯅ ꯅꯥꯎꯕꯤ, ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯨꯒꯤꯅ ꯅꯤꯡꯊꯦꯝ, ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗꯨꯒꯤꯅ ꯑꯆꯧꯕ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯅꯁꯨ ꯄꯨꯜꯂꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯇꯟꯅ ꯊꯥꯅꯗꯦ꯫ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯣꯏꯅ ꯈꯪꯅꯩ, ꯋꯥꯔꯤ ꯁꯥꯟꯅꯩ, ꯄꯥꯎ ꯐꯥꯎꯅꯩ꯫ ꯄꯩꯁꯥꯁꯨ ꯂꯣꯏꯅ ꯑꯌꯥꯝꯕ ꯄꯥꯏꯅꯩ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯃꯁꯨ ꯉꯥꯛꯇꯅꯤ꯫ ꯃꯃꯥꯟꯅꯕ ꯑꯍꯨം ꯑꯁꯤꯅ ꯊꯕꯛ ꯑꯃ ꯇꯧꯁꯤ, ꯑꯁꯤꯃ ꯆꯠꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯍꯦꯛꯇꯃꯛ ꯍꯥꯏꯅꯔꯨꯕ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯅꯕ ꯃꯔꯨꯞ ꯑꯍꯨꯝꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯂꯧꯁꯤꯡ ꯌꯥꯝꯅ ꯁꯤꯡꯏ꯫ ꯃꯍꯥꯛꯇꯤ ꯋꯥ ꯄꯥꯛꯅ ꯉꯥꯡꯒꯟꯗꯦ, ꯑꯗꯨꯒ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯅꯥꯎꯕꯤꯅ ꯋꯥ ꯈꯔ ꯉꯥꯡꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯕ ꯊꯕꯛꯇ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯑꯆꯧꯕꯅ ꯋꯥ ꯀꯌా ꯉꯥꯡꯗꯦ, ꯑꯗꯨꯕꯨ ꯁꯦꯝꯗꯣꯛꯄꯒꯤ ꯊꯕꯛꯇꯤ ꯃꯥꯅ ꯑꯌꯥꯝꯕ ꯇꯧꯏ꯫ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯃꯇꯝꯗꯁꯨ ꯑꯆꯧꯕꯅ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯄꯤꯕꯁꯦ ꯃꯥꯅ ꯑꯌꯥꯝꯕ ꯇꯧꯏ꯫ ꯑꯆꯧꯕꯅ ꯀꯔꯤ ꯇꯧꯔꯤ, ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯗꯥꯏ ꯐꯥꯎꯕ ꯀꯌꯥꯝ ꯍꯣꯠꯅꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯐꯖꯅ ꯈꯪꯕ ꯉꯝꯗꯦ, ꯃꯔꯝꯗꯤ ꯑꯆꯧꯕꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯃꯈꯣꯏꯗ ꯂꯣꯏꯅ ꯎꯍꯟꯗꯦ, ꯃꯈꯣꯏꯗ ꯂꯣꯏꯅ ꯈꯪꯍꯟꯗꯦ꯫ ꯋꯥꯗ ꯋꯥꯔꯕ ꯈꯨꯗꯣꯡꯊꯤꯔꯕ ꯃꯇꯝꯗ ꯑꯆꯧꯕꯅ ꯑꯗꯨꯃꯛ ꯆꯣꯡꯊꯣꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯆꯧꯕꯒ ꯈꯔ ꯍꯦꯟꯅ ꯅꯛꯁꯤꯟꯅ ꯄꯨꯜꯂꯤꯕ ꯅꯥꯎꯕꯤ, ꯃꯍꯥꯛꯅꯗꯤ ꯑꯆꯧꯕꯒꯤ ꯃꯇꯧ ꯀꯌꯥꯗ ꯆꯤꯡꯅꯕꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯐꯥꯎꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯑꯆꯧꯕꯅ ꯊꯕꯛ ꯑꯃ ꯆꯠꯄ, ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯂꯧꯕ ꯆꯠꯄ ꯃꯇꯝꯗ ꯅꯥꯎꯕꯤꯅ ꯂꯣꯟꯅ ꯂꯣꯟꯅ ꯑꯆꯧꯕꯕꯨ ꯑꯗꯨꯃꯛ ꯌꯦꯡꯏ꯫ ꯀꯔꯤꯒꯤꯗꯃꯛ? ꯃꯥꯅ ꯆꯠꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ, ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯑꯁꯤꯅ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯃꯥꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯍꯨꯝ ꯂꯝ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯂꯝ ꯀꯣꯏꯕ ꯆꯠꯅꯕꯒꯤꯗꯃꯛꯇ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯅ ꯌꯣꯝꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯅꯥꯎꯕꯤ, ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯑꯆꯧꯕ ꯃꯈꯣꯏ ꯑꯍꯨꯝ ꯂꯝ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯂꯤꯕ ꯑꯁꯤꯁꯨ ꯂꯝꯗꯝ ꯑꯁꯦ ꯌꯥꯝꯅ ꯂꯥꯞꯄꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯗꯨꯗꯒꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯞꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯁꯨ ꯃꯤ ꯄꯣꯡ ꯇꯥꯗꯕ, ꯀꯅꯥ ꯂꯩꯇ꯭ꯔꯕ, ꯌꯥꯝꯅ ꯁꯨꯛꯂꯕ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯑꯃꯗ ꯃꯈꯣꯏꯅ ꯐꯥꯎꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯝ ꯑꯁꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯃꯛ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯦꯟꯅ ꯂꯦꯞꯇꯅ ꯂꯥꯛꯄ ꯑꯃꯗꯤ ꯃꯆꯤ ꯃꯆꯤꯗ ꯄꯣꯊꯥꯕ ꯀꯌꯥ ꯑꯃ ꯇꯧꯕꯗ ꯃꯈꯣꯏꯒꯤ ꯄꯣꯠꯂꯝ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯃꯛ ꯋꯥꯠꯄ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯣꯠꯂꯝ ꯋꯥꯠꯂꯛꯄ ꯃꯇꯝꯗ ꯑꯆꯧꯕꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯤ꯫ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ, ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ, ꯑꯩꯈꯣꯏꯅ ꯌꯧꯒꯗꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯌꯧꯒꯗꯕꯅꯤ꯫ ꯆꯥꯅ ꯊꯛꯅꯕꯒꯤꯗꯤ ꯀꯔꯤꯃꯠꯇ ꯋꯥꯠꯂꯣꯏ, ꯃꯇꯥꯡ ꯇꯥꯟꯖꯥ ꯇꯥꯟꯖꯥꯒꯤ ꯃꯇꯨꯡꯏꯟꯅ ꯑꯗꯨꯃꯛ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕꯅ ꯍꯥꯏ꯫ ꯃꯈꯣꯏꯅ ꯆꯤꯡꯌꯥ ꯑꯃꯒꯤ ꯃꯅꯥꯛ ꯌꯧꯕ ꯃꯇꯝꯗꯅꯤ ꯃꯈꯣꯏꯒꯤ ꯄꯨꯔꯛꯄ ꯏꯁꯤꯡꯁꯤꯡ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯃꯈꯣꯏ ꯑꯁꯦ ꯂꯩꯐꯝ ꯈꯪꯗꯕꯅꯤ꯫ ꯑꯆꯧꯕꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯐꯥꯎꯗꯦ, ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯅꯥꯎꯕꯤꯗꯤ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯍꯦꯛꯇ ꯂꯩꯐꯝ ꯈꯪꯗꯕꯅꯤ꯫ ꯃꯅꯥꯛ ꯅꯛꯄꯗ ꯄꯥꯠꯀꯨꯝꯕ ꯄꯨꯈ꯭ꯔꯤꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯏ, ꯑꯗꯨꯕꯨ ꯂꯩꯕ ꯎꯗꯦ꯫ ꯅꯤꯡꯊꯦꯝꯅ ꯉꯥꯏꯍꯥꯛꯇꯪ ꯐꯝꯊꯔꯒ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯌꯥꯗ꯭ꯔꯦ, ꯀꯔꯝ ꯇꯧꯒꯅꯤ? ꯏꯁꯤꯡꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁ꯭ꯋꯥꯏꯗ ꯄꯥꯠꯀꯨꯝꯕ ꯄꯨꯈ꯭ꯔꯤꯒꯨꯝꯕ ꯃꯆꯥ ꯑꯃ ꯂꯩꯔꯕꯗꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯀꯔꯝ ꯇꯧꯒꯅꯤ? ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯕ ꯇꯥꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯆꯧꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ, ꯏꯁꯤꯡ ꯐꯪꯒꯅꯤ, ꯅꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ, ꯑꯩ ꯏꯁꯤꯡ ꯂꯧꯔꯨꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯃꯃꯥꯟꯅꯕ ꯑꯅꯤꯁꯤꯕꯨ ꯊꯜꯂꯝꯂꯒ ꯑꯆꯧꯕ ꯆꯠꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯋꯥ ꯄꯣꯊꯥꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯤꯅꯠ 5-10ꯒꯤ ꯃꯇꯨꯡꯗꯗꯤ ꯑꯆꯧꯕ ꯍꯣꯕꯦ ꯍꯣꯕꯦ ꯃꯥꯒꯤ ꯄꯥꯇ꯭ꯔꯗꯨꯗ ꯏꯁꯤꯡ ꯑꯁꯦ ꯆꯞꯊꯅ ꯍꯥꯞꯇꯨꯅ ꯄꯨꯔꯒ ꯂꯥꯛꯄꯅꯤ, ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯅꯤꯁꯤꯕꯨ ꯏꯁꯤꯡ ꯊꯛꯎ ꯍꯥꯏꯗꯨꯅ ꯄꯤꯔꯔꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯧꯔꯥꯡꯕꯗ ꯍꯦꯜꯂꯕ ꯅꯤꯡꯊꯦꯝ ꯃꯥꯔꯤ ꯊꯛꯈꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯥꯎꯕꯤꯗꯤ ꯏꯁꯤꯡ ꯊꯛꯅ ꯊꯛꯅ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯝꯃꯤ꯫ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡꯅꯣ ꯃꯥꯅ ꯄꯨꯔꯛꯂꯤꯕꯁꯤꯕꯣ? ꯑꯩꯅ ꯉꯁꯥꯏ ꯊꯤꯔꯨꯕꯗꯗꯤ ꯃꯅꯥꯛ ꯅꯛꯄꯗ ꯄꯥꯠ, ꯄꯨꯈ꯭ꯔꯤ ꯑꯃ ꯐꯥꯎꯕ ꯂꯩꯇꯕꯅꯤ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯃꯥꯅ ꯄꯨꯔꯛꯂꯤꯁꯤꯕꯣ? ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯏꯁꯤꯡ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯆꯧꯕꯗ ꯋꯥ ꯍꯪꯉꯤ, ꯏꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯄꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯆꯧꯕꯅ ꯈꯔ ꯂꯥꯞꯅ ꯆꯠꯂꯒ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ, ꯃꯗꯨꯗꯒꯤ ꯁꯣꯛꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯈꯣꯏ ꯑꯅꯤ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯪꯈꯤꯗ꯭ꯔꯦ꯫
ꯃꯈꯥ ꯇꯥꯅ ꯆꯤꯡꯅꯨꯡ ꯑꯁꯣꯝꯗ ꯃꯈꯣꯏ ꯆꯠꯂꯝꯃꯤ ꯈꯔ ꯑꯃꯨꯛ ꯆꯠꯂꯕ ꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯝꯃꯤ ꯄꯣꯊꯥꯕ ꯃꯇꯝ ꯑꯁꯤꯗ ꯅꯥꯎꯕꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯡ ꯌꯦꯡꯕ ꯍꯧꯔꯛꯏ ꯅꯥꯎꯕꯤꯅ ꯑꯆꯧꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯄꯨꯔꯛꯂꯤꯕ ꯆꯥꯌꯣꯝꯁꯤꯡ ꯑꯁꯤꯗꯤ ꯆꯥꯕꯗꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯆꯥꯅꯤꯡꯕꯁꯨ ꯐꯥꯎꯗꯦ ꯑꯗꯨꯒ ꯀꯨꯏꯁꯨ ꯈꯔ ꯀꯨꯏꯔꯕꯅꯤꯅ ꯑꯁ ꯑꯇꯣꯞꯄꯁꯤꯡ ꯀꯗꯥꯏꯗꯒꯤꯕꯨ ꯐꯪꯒꯅꯤ ꯍꯩ ꯔꯥꯁꯨ ꯑꯃ ꯐꯥꯎꯕ ꯄꯥꯟꯕ ꯎꯗꯦ ꯀꯗꯥꯏꯗꯒꯤ ꯊꯤꯔꯨꯒꯅꯤ ꯋꯥꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯆꯧꯕꯅ ꯍꯥꯏ ꯆꯤꯡꯈꯣꯡ ꯃꯌꯥꯁꯨ ꯌꯧꯔꯕꯅꯤꯅ ꯍꯩ ꯔꯥ ꯈꯔ ꯐꯪꯕꯁꯨ ꯌꯥꯏꯗ ꯅꯈꯣꯏ ꯑꯅꯤ ꯉꯥꯛꯇꯪ ꯐꯝꯃꯨ ꯑꯩ ꯍꯩ ꯔꯥ ꯌꯦꯡꯂꯛꯀꯦ ꯍꯥꯏꯗꯨꯅ ꯑꯆꯧꯕꯁꯦ ꯆꯠꯈꯤꯔꯝꯃꯤ ꯅꯥꯎꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯁꯨ ꯆꯤꯡꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕꯗꯒꯤ ꯑꯆꯧꯕꯗ ꯃꯥꯅ ꯑꯁꯨꯝꯅ ꯋꯥꯁꯦ ꯍꯥꯏꯔꯤꯕꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯆꯧꯕ ꯍꯩ ꯔꯥ ꯈꯔ ꯃꯥꯒꯤ ꯃꯈꯨꯠꯅ ꯀꯣꯜꯂꯗꯨꯅ ꯄꯨꯔꯒ ꯂꯥꯛꯏ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯅꯤꯗ ꯍꯩ ꯔꯥꯁꯤꯡ ꯑꯁꯤ ꯄꯤꯔꯝꯃꯤ ꯅꯤꯡꯊꯦꯝꯗꯤ ꯍꯔꯥꯎꯅ ꯍꯩ ꯔꯥꯁꯤꯡ ꯑꯁꯤ ꯆꯥꯔꯝꯃꯤ ꯑꯗꯨꯕꯨ ꯅꯥꯎꯕꯤꯁꯨ ꯍꯩ ꯔꯥꯁꯤꯡ ꯑꯁꯤ ꯆꯥꯕ ꯃꯇꯝꯗ ꯋꯥꯈꯜꯁꯤ ꯌꯥꯝꯅ ꯈꯜꯂꯤ ꯀꯗꯥꯏꯗꯒꯤ ꯍꯩ ꯔꯥꯅꯣ ꯃꯥꯅ ꯄꯨꯔꯛꯂꯤꯕꯁꯤꯕꯣ ꯃꯥꯅꯕꯨ ꯆꯠꯈ꯭ꯔꯕꯗꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯦ ꯍꯦꯛꯇꯃꯛ ꯄꯨꯔꯒ ꯂꯥꯛꯏ ꯑꯩꯅ ꯆꯤꯡꯅꯕꯁꯦ ꯀꯨꯏꯗꯤ ꯀꯨꯏꯔꯛꯂꯕꯅꯤ ꯀꯗꯥꯏꯗꯒꯤꯅꯣ ꯃꯥꯅ ꯄꯨꯔꯛꯂꯤꯁꯤꯕꯣ ꯋꯥꯈꯜ ꯑꯁꯤ ꯅꯥꯎꯕꯤ ꯌꯥꯝꯅ ꯈꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯆꯤꯡ ꯑꯁꯤ ꯂꯥꯟꯊꯣꯛꯂꯕ ꯃꯇꯨꯡꯗꯗꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯈꯨꯟ ꯃꯆꯥ ꯑꯃꯈꯛ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ ꯈꯨꯟ ꯃꯆꯥ ꯑꯁꯦ ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯃꯗꯤ ꯃꯤ ꯌꯥꯝꯅ ꯇꯥꯗꯕ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯅ ꯆꯥꯅ ꯊꯛꯄ ꯄꯣꯠꯂꯝꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯇꯕ ꯑꯃꯗꯤ ꯂꯩꯔꯤꯕ ꯌꯨꯝꯀꯩꯁꯤꯡ ꯑꯗꯨꯁꯨ ꯃꯑꯣꯡ ꯇꯥꯅ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯈꯨꯜ ꯃꯆꯥ ꯑꯁꯤ ꯌꯧꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯈꯨꯟꯖꯥꯁꯤꯡꯒ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯈꯣꯏ ꯄꯜꯂꯝꯃꯤ ꯃꯈꯣꯏꯅ ꯑꯍꯤꯡ ꯑꯃꯗꯤ ꯌꯥꯔꯦꯛꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯦ ꯌꯥꯔꯦꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯌꯥꯔꯛꯂꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯤꯗꯤ ꯆꯥꯅ ꯊꯛꯅꯕ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯦ ꯄꯤꯕ ꯃꯇꯝꯗꯁꯨ ꯊꯣꯡ ꯊꯥꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯠ ꯑꯄꯥꯗꯤ ꯈꯔꯃꯛ ꯂꯩꯒꯗꯣꯔꯤ ꯃꯁꯤꯗꯒꯤ ꯑꯆꯧꯕꯅ ꯃꯅꯥꯛ ꯅꯛꯄꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯦ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯖꯔꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯑꯍꯨꯝ ꯃꯔꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯃꯇꯦꯡꯅ ꯄꯨꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯄꯅꯤ ꯑꯗꯨꯒ ꯄꯤꯔꯔꯕꯅꯤ ꯑꯆꯧꯕꯅ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯑꯆꯧꯕꯅ ꯍꯥꯏ ꯑꯁꯤꯗꯒꯤ ꯑꯁꯣꯝ ꯃꯇꯥꯏ ꯊꯥꯡꯕꯗꯤ ꯌꯨꯝ ꯑꯃ ꯂꯩꯍꯧꯏ ꯑꯩꯅ ꯆꯠꯄꯗꯨꯗ ꯃꯍꯥꯛꯅꯁꯨ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯤ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯑꯩꯕꯨ ꯀꯧꯁꯤꯜꯂꯛꯏ ꯃꯈꯣꯏꯒꯤ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯈꯔ ꯊꯣꯡꯂꯝꯃꯤ ꯑꯩꯈꯣꯏꯁꯨ ꯈꯨꯜ ꯂꯥꯟꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯅ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡ ꯑꯁꯤ ꯄꯤꯔꯛꯄꯅꯤ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯌꯥꯅꯕ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡ ꯑꯗꯨ ꯃꯃꯥꯟꯅꯕ ꯑꯅꯤꯗ ꯑꯃꯗꯤ ꯌꯨꯝꯕꯨ ꯑꯗꯨꯗ ꯃꯥꯅ ꯄꯤꯕꯅꯤ ꯌꯨꯝꯕꯨ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯅꯤꯡꯊꯦꯝꯁꯨ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯉꯤ ꯑꯗꯨꯕꯨ ꯅꯥꯎꯕꯤꯗꯤ ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯈꯜꯂꯤ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ ꯅꯥꯎꯕꯤꯅ ꯃꯇꯣꯝꯇ ꯁꯣꯜꯂꯤ ꯈꯨꯜ ꯑꯁꯤꯗꯤ ꯂꯥꯏꯔꯕ ꯈꯨꯜꯅꯤ ꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯎꯔꯕ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡ ꯑꯁꯦ ꯄꯨꯔꯒ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯃꯁꯤꯒꯨꯝꯕ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡ ꯑꯁꯦ ꯆꯥꯒꯗꯕ ꯈꯨꯟꯖꯥꯁꯤꯡ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯑꯩ ꯀꯩꯅꯣꯝꯗꯤ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕ ꯑꯆꯧꯕꯗ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯆꯥꯛ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯀꯔꯝꯕ ꯌꯨꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯨꯞꯊꯅ ꯍꯪꯉꯤ ꯑꯆꯧꯕꯅ ꯑꯁꯣꯝ ꯃꯇꯥꯏ ꯊꯥꯡꯕꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯒ ꯃꯈꯥ ꯇꯥꯅ ꯑꯁꯦꯡꯕꯗꯤ ꯃꯥꯅ ꯍꯥꯏꯗꯕꯅꯤ ꯅꯥꯎꯕꯤꯅ ꯆꯞꯈꯠꯂꯗꯨꯅ ꯋꯥ ꯍꯪꯕ ꯃꯇꯝꯗ ꯑꯆꯧꯕ ꯐꯖꯅ ꯈꯨꯝꯗ꯭ꯔꯦ ꯅꯤꯡꯊꯦꯝꯅ ꯅꯥꯎꯕꯤ ꯅꯪꯁꯨ ꯄꯪꯍꯪꯗ ꯍꯪꯉꯤ ꯄꯨꯔꯛꯂꯤꯕꯁꯦ ꯍꯔꯥꯎꯕꯗꯤ ꯂꯩꯇꯦ ꯇꯨꯃꯤꯟꯅ ꯆꯥꯁꯦꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯔꯔꯦ ꯆꯥꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯈꯣꯏꯅ ꯄꯣꯊꯥꯔꯤꯉꯩ ꯅꯥꯎꯕꯤ ꯂꯣꯟꯅ ꯊꯣꯛꯈꯤꯕꯅꯤ ꯑꯆꯧꯕꯅ ꯑꯁꯣꯝ ꯃꯇꯥꯏ ꯊꯪꯕꯗ ꯍꯥꯏꯔꯤꯕꯗꯣ ꯃꯇꯥꯏ ꯊꯪꯕ ꯌꯨꯝ ꯑꯗꯣꯝꯗ ꯃꯥꯅ ꯆꯠꯂꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯀꯔꯤ ꯃꯊꯣꯏ ꯂꯨꯀꯣꯏ ꯆꯥꯔꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯅꯥꯎꯕꯤꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯆꯧꯕꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯨꯒ ꯃꯥꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯇꯨꯝꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯅꯥꯎꯕꯤ ꯑꯆꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯨꯞꯅꯕ ꯐꯤꯔꯣꯜ ꯑꯁꯦ ꯈꯔꯒꯤ ꯍꯦꯟꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯔꯛꯄꯅꯤ ꯃꯇꯝ ꯑꯁꯤꯗ ꯑꯆꯧꯕꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥꯗ ꯑꯩꯈꯣꯏ ꯂꯩꯈ꯭ꯔꯦ ꯐꯤꯔꯣꯜꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯁꯤꯅ ꯑꯗꯨꯝ ꯌꯥꯏ ꯑꯇꯣꯞꯄ ꯐꯤꯔꯣꯜꯗꯤ ꯀꯗꯥꯏꯗꯒꯤ ꯐꯪꯒꯅꯤ ꯅꯥꯎꯕꯤꯅ ꯋꯥ ꯍꯥꯏ ꯌꯨꯝꯕꯨꯗ ꯍꯪꯁꯤ ꯅꯤꯡꯊꯦꯝꯅ ꯑꯃ ꯍꯥꯏꯔꯛꯏ ꯌꯥꯅꯤꯕ ꯑꯁꯤꯅ ꯌꯥꯅꯕ ꯇꯧꯔꯛꯏꯗꯨꯅꯤ ꯑꯁꯤꯗꯨꯝ ꯇꯧꯔꯁꯤ ꯅꯤꯡꯊꯦꯝꯒꯤ ꯋꯥꯗ ꯅꯥꯎꯕꯤꯅ ꯃꯔꯩ ꯌꯦꯠꯂꯤ ꯉꯁꯤꯗꯤ ꯌꯥꯝꯅ ꯏꯪꯉꯤ ꯃꯃꯥꯡꯗꯗꯤ ꯑꯩ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯕꯅꯤ ꯉꯁꯤꯗꯤ ꯏꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯕꯅꯤ ꯃꯁꯤꯗꯒꯤ ꯅꯥꯎꯕꯤꯅ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯕꯨꯗ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯐꯤꯔꯣꯜ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ
फिरोल अमनिदी पिरक्लबनी अदुबु मसिना यारोय मसिना कोनरोय हादुना हारमी अचौबसु नौबीगी मतौसिदि करी हायरुनी न्याक्तंग लेरमो असोम थांगनबदगी फिरोल अमनि लरप याबरी येंगे हारमलगा अचौबसे थोखिरमी नौबीना तौरिब थबसे तौगे यावना तौरिबनी करीगुम खर खनिंगबदुना तौरिबनी अचौबना थोखिबगा न्याक्तिंग मनुंग असिदा इकान कानादना नौबी तमना थोरई अचौब कदोम थोखिबनो कदाइदा लेबनो हादुना महांगना लोना येंगमी मदम असिदनी अचौबबु नहान मखै अमुक्त उदबा नौबीना चिंगनब कयासे नसिदी अचौबना तौरिब थबसे नौबीना उखिरमी उरिब थबसे अतै करिमत नते अचौबगी ngaksamda lik amkak shiri masigi lik ase achawbana tamma lawthorei aduga mahangna khongrai chanduna phamlaga lik asibu mana mahi sholaga mangna pamjaba sing mana thokane masing lik asigi mathingdagi mahi shona thokalakbase nawbina urubani masi ubmata masida nawbi magi masindagi lona soli o aina nahan makai singnabasidi chumledana masida pot asidi पुनलेदना ओ ए थोरे ए करिनो छुपनब अथाब फिरोल मखै मागी महिने छोड्न मतमदा मथंग थोरलिसब ए लाकदोरे मा लाकदोरे ऐ करिमत खंगदब सादुना नाकलमर तुमना चखरगे असुमना अचौबना तौरिब थबक खुदिमसिंगसे नौबीना उखरे लोइना खंखरे मागी ngaksamda siriba lek asigi mategna खुदिमसिंग असि ओइरबनी खुदिमसिंग असि ngamlibani haiba khangma matamachida nawbise wakhal ma khankhirami achauba chalai makhoi gi sumnaba firol sing ado pusilei matamasida nawbisu manungda leikrabani achaubana asom thangnaba yum amani digi wairakpani haduna hai adugo firol sing suminaduna makhoi sing ase loina tuminrami asumna numidangi matam tumma matamasida nawbi wakhal yamna khankhi अचौबगी ngaksamna sirib lik ase mana yamna pamjarami amuktang mana tanjam yengduna mana loningbagi wakhalsu mangonda phoroklami mathangi ayukki matamni khulmacha silan tholaga atopa lamdama makhoi chakadabani makhoina laklibase lam koibagi khongchatni khunja singa ngaktang wari saba loiraba tung makhoi chinglola silanduna chatpa tarari asumna मखोइना असुम असुम लाक मतम असिदा नौबी चन्ना वखलसे यामना खनख्रबनी मखोइना फन्यामना चलब तुंगदा नुमिदांग गारुंगी मतमसु अमुखन ओसिलामी मतम असिदा खरा लापतकना खुलमचा अमसु मखोइना उरमी खुलमचा सि उब मतम असिदा मखोइसे यामना हरावरमी ए खुलमचा अमद लेरे मसिदा हेक्ता चलसि हादुना मखोइसे मदुगी मैगे लाक्तुना लाकपनी खुलमचा दो मखोइना लापना उबनी यामना नकलबोय खलुबनी अदुबु असुक मतिक यामना लापा हायबदो ओरमी यौव पाक नाइद्रे यौदिने मरक्ता खुलमचा अमसु अखोइना थिनरमी खुलमचा से ममलको मतम मसिदा मखोइना थिनबनी युम यामना तादे चरौना युम 10 मुक्तनी ताबा अदुबु तारिब युम सिंग से मी अमा फावबा लैबु उरमदे मसिदिगे मखोइ अहुम से करिनोने मीदि अमा फावबा लैते ए मसिगी अहानबदा लैरिबा इने कोपु युमसे मसिदा हान हेक्ता चंगलसी मी लैब्रा कौसि हादुना मखोइना मनुंगना चंगदुना मी कौबनी अदुबु कनामता लैबु उदे मपु लाकपा तारबसु मखोइना वरि सागे हादुना मसिदा मखोइना पोलमसिंग लोइना थमनरे अदुगा न्याक्ता मखोइसे अवा पोथानरमी पोथानरिङै मता मसिदा अचौबदी मसादो वाबा हेनबना मसादो इसिसिना मासे उइथखिबनी निथेमसु वाई हादुना ngakhtang uithakirami makhoi anina uithaba matam asida nawbina makhoi anibu lenghal haudoklami karigoma khara changi yebni matam asida ani ase wabe henbaduna maram warga isi sina tumlingai matam asidani nawbina lona aseng batanjama yengduna mahagna achobagi ngakchanma siriblik ase mana lon lothokirami aduga mana lotkirami ngaktangi matungda mana kanna ani asibu lenghanbadagi ani ase mikap tholai hoji phawa yum masida kanaguma amata lakpa udre masidagi makhoi uhum thoktuna khara lam leiriba yum singda
ꯃꯈꯣꯏꯅ ꯆꯪꯗꯨꯅ ꯃꯤ ꯀꯧꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯂꯩꯕꯁꯤ ꯃꯈꯣꯏꯅ ꯎꯗꯕꯅꯤ ꯎꯗꯕꯗꯒꯤ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯄꯣꯠꯆꯩ ꯊꯝꯂꯤꯕ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏꯗꯤ ꯂꯩꯗꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤꯗꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯃꯁꯤꯗ ꯂꯩꯔꯕꯁꯤ ꯑꯗꯨꯕꯨ ꯃꯩꯗꯤ ꯃꯝꯃꯤ ꯃꯩꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯒꯅꯤ ꯃꯩ ꯆꯝꯅꯕ ꯃꯩꯈꯦꯠꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯦ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯌꯨꯝ 10ꯃꯨꯛ ꯇꯥꯕꯁꯤꯗ ꯈꯔ ꯂꯥꯞꯇꯛꯅ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯑꯃꯈꯛꯇꯤ ꯃꯩ ꯉꯥꯟꯕꯗꯧꯅ ꯇꯧꯔꯤꯕꯁꯦ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯃꯅ ꯍꯥꯟꯅ ꯎꯔꯨꯕꯅꯤ ꯃꯁꯤꯗꯒꯤ ꯅꯤꯡꯊꯦꯝꯅ ꯎꯕꯗꯒꯤ ꯅꯤꯡꯊꯦꯝꯅ ꯑꯥꯗꯒꯤꯁꯤꯕꯨ ꯃꯩ ꯅꯠꯇ꯭ꯔꯅꯦ ꯃꯁꯤꯗꯤ ꯌꯥꯝꯁꯨ ꯂꯥꯞꯇꯦ ꯃꯁꯤꯃꯗꯤ ꯃꯤ ꯂꯩꯕ ꯃꯥꯜꯂꯦ ꯃꯈꯣꯏꯗꯒꯤ ꯃꯩ ꯈꯔ ꯂꯧꯔꯨꯁꯤꯔꯥ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯑꯆꯧꯕ ꯑꯃꯗꯤ ꯅꯥꯎꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯦꯡꯉꯨ ꯃꯇꯝ ꯑꯁꯤꯗ ꯃꯩ ꯈꯔ ꯄꯤꯛꯇꯛꯅ ꯉꯥꯜꯂꯤꯕꯁꯦ ꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯤꯡꯊꯦꯝꯅ ꯅꯈꯣꯏꯅ ꯂꯩꯔꯝꯃꯣ ꯑꯩ ꯃꯩ ꯂꯧꯔꯨꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝ ꯑꯁꯤ ꯆꯠꯈꯤꯕꯅꯤ ꯅꯤꯡꯊꯦꯝꯅ ꯂꯥꯛꯂꯤꯕ ꯃꯍꯥꯛꯅ ꯃꯩ ꯂꯧꯕ ꯆꯪꯂꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯥꯅ ꯈꯪꯗꯕꯒꯤꯅꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯌꯨꯝꯅꯤ ꯃꯐꯝ ꯑꯁꯤꯗ ꯈꯨꯜ ꯃꯆꯥꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯂꯣꯏꯅ ꯆꯥꯈꯤꯕꯗꯒꯤ ꯉꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯕꯅꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯃꯊꯪꯒꯤ ꯃꯤ ꯆꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯁꯦ ꯈꯔ ꯂꯥꯞꯅ ꯎꯔꯤꯕ ꯃꯤ ꯌꯥꯝꯅ ꯇꯥꯔꯤꯕ ꯈꯨꯜ ꯑꯁꯤꯗꯅꯤ ꯑꯗꯨꯕꯨ ꯃꯤ ꯌꯥꯝꯅ ꯇꯥꯕ ꯑꯃꯗꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯌꯣꯠ ꯊꯥꯡ ꯄꯥꯏꯕ ꯃꯤ ꯑꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯄꯥꯛꯅ ꯍꯦꯛ ꯆꯪꯕ ꯉꯝꯗꯕꯅꯤ ꯆꯤꯡꯗ ꯀꯩꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯄꯁꯤꯡꯗ ꯃꯥꯅ ꯂꯣꯟꯅ ꯂꯨꯝꯂꯒ ꯆꯥꯕ ꯅꯠꯇꯅ ꯄꯥꯏꯍꯦꯛ ꯉꯝꯗꯕꯅꯤ ꯉꯁꯤꯗꯤ ꯅꯤꯡꯊꯦꯝꯅ ꯑꯁꯨꯝꯅ ꯃꯥꯒꯤ ꯂꯩꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯃꯤꯍꯤꯡ ꯃꯅꯝ ꯅꯝꯃꯤ ꯍꯥꯏꯗꯨꯅ ꯃꯥꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯟꯕ ꯍꯧꯈ꯭ꯔꯕꯅꯤ ꯅꯤꯡꯊꯦꯝ ꯂꯥꯛꯄꯗꯨ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯅꯤꯡꯊꯦꯝꯁꯨ ꯏꯄꯪ ꯄꯪꯅ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯀꯅꯥꯅꯣ ꯂꯩꯌꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄꯅꯤ ꯅꯤꯡꯊꯦꯝꯅ ꯍꯅꯨꯕꯤꯗꯨꯕꯨ ꯎꯕꯗ ꯏꯕꯣꯛ ꯅꯍꯥꯛ ꯅꯇꯣꯝꯇ ꯑꯩꯈꯣꯏ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯅꯤ ꯏꯃꯥꯟꯅꯕ 3 ꯂꯥꯛꯄꯅꯤ ꯏꯃꯥꯟꯅꯕ 3 ꯍꯦꯛ ꯄꯜꯂꯛꯄꯗ ꯍꯤꯡꯆꯥꯕꯤ ꯑꯁꯤꯗꯤ ꯃꯥꯏꯊꯣꯡ ꯃꯃꯣꯟ ꯅꯣꯛꯈ꯭ꯔꯦ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯏꯕꯣꯛ ꯃꯆꯤꯟꯗ ꯂꯩꯍꯧꯕ ꯃꯤꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯍꯧꯗꯦ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯑꯃꯗ ꯑꯩꯈꯣꯏꯁꯦ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯒꯅꯤ ꯃꯩꯁꯨ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯕꯣꯛꯇꯒꯤ ꯃꯩ ꯈꯔ ꯂꯧꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯃꯩ ꯈꯔ ꯂꯧꯕ ꯌꯥꯒꯗ꯭ꯔꯣ ꯍꯤꯡꯆꯥꯕꯤꯗꯨꯅ ꯅꯤꯡꯊꯦꯝꯕꯤ ꯌꯦꯡꯗꯨꯅ ꯌꯥꯒꯅꯤ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯃꯩꯗꯤ ꯀꯔꯤꯗ ꯄꯨꯒꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯝꯃꯤ ꯏꯕꯣꯛ ꯃꯩꯆꯝ ꯑꯣꯏꯕ ꯌꯥꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯂꯩꯇꯕ꯭ꯔꯥ ꯃꯁꯤꯗꯒꯤ ꯍꯅꯨꯕꯤꯗꯨꯅ ꯅꯤꯡꯊꯦꯝꯕ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯪꯅ ꯃꯩꯆꯝ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤ ꯑꯩꯒꯤ ꯏꯅ ꯀꯨꯞꯂꯤꯕ ꯁꯪ ꯃꯆꯥꯗꯣ ꯃꯗꯨꯒꯤ ꯏꯗꯣ ꯈꯔ ꯍꯦꯛ ꯁꯠꯂꯣ ꯑꯗꯨꯒ ꯆꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯅ ꯏ ꯈꯔ ꯁꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕꯅ ꯅꯤꯡꯊꯦꯝꯅ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯆꯤꯡꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯄꯥꯡꯒꯜ ꯊꯣꯛꯇ꯭ꯔꯦ ꯉꯝꯗꯕꯗꯒꯤ ꯍꯅꯨꯕꯤꯁꯤꯗ ꯏꯕꯣꯛ ꯏꯁꯤꯗꯤ ꯑꯃ ꯐꯥꯎꯕ ꯂꯦꯡꯍꯟꯕꯁꯨ ꯉꯝꯗꯦ ꯁꯠꯄꯁꯨ ꯌꯥꯗꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯇꯝ ꯑꯁꯤꯗ ꯍꯅꯨꯕꯤꯗꯨ ꯂꯥꯛꯇꯨꯅ ꯍꯦꯔꯥ ꯅꯨꯄꯥꯅꯕꯨ ꯑꯣꯟꯊꯣꯛꯅ ꯄꯥꯡꯈꯤꯗ ꯑꯩ ꯁꯠꯄꯤꯒꯦꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ಲಾಯ್ꯅ ꯅꯤꯡꯊꯦꯝꯅ ꯁꯠꯄ ꯉꯝꯗꯕꯗꯣ ꯃꯥꯅ ꯁꯠꯂꯝꯃꯤ ꯑꯗꯨꯒ ꯏ ꯑꯗꯣ ꯈꯨꯗꯥꯛ ꯁꯦꯝꯕꯤꯗꯨꯅ ꯃꯥꯅ ꯄꯤꯕꯤꯔꯦ ꯁꯦ ꯑꯁꯣꯝꯗ ꯆꯥꯛꯁꯪ ꯂꯩꯍꯧꯕꯅꯤ ꯆꯥꯛꯁꯪꯗ ꯃꯩ ꯍꯧꯍꯧꯕꯅꯤ ꯑꯗꯨꯗꯒꯤ ꯃꯩ ꯈꯔ ꯆꯝꯃꯨꯆꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯁꯦ ꯆꯥꯛꯁꯪ ꯑꯗꯣꯝꯗ ꯆꯪꯈꯤꯕꯅꯤ ꯆꯥꯛꯁꯪ ꯑꯗꯣꯝꯗ ꯆꯪꯗꯨꯅ ꯃꯩ ꯆꯝꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯟꯊꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯣꯜꯂꯤꯕ ꯍꯅꯨꯕꯤꯗꯣ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ खरा हेना चावरबु लोंगुप मना निथेम असे उबलग थमखिबने असुमन निथेम फाखरे ꯉꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯑꯆꯧꯕ ꯑꯃꯗꯤ ꯅꯥꯎꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯦꯝꯕꯨ ꯉꯥꯏꯔꯕꯗ ꯂꯥꯛꯇꯕꯗꯒꯤꯗꯤ ꯑꯆꯧꯕꯅ ꯀꯩꯅꯣꯅꯦ ꯃꯩ ꯂꯧꯕ ꯆꯠꯈꯤꯕ ꯅꯤꯡꯊꯦꯝꯁꯨ ꯂꯥꯛꯇ꯭ꯔꯦ ꯀꯔꯝ ꯇꯧꯅꯤ ꯃꯁꯤꯗꯒꯤ ꯅꯥꯎꯕꯤꯅ ꯑꯩ ꯂꯧꯔꯨꯒꯦ ꯑꯆꯧꯕ ꯉꯍꯥꯛꯇ ꯂꯩꯔꯝꯃꯨ ꯑꯩ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯆꯠꯈꯤꯕꯅꯤ ꯅꯥꯎꯕꯤꯗꯤ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯉꯤ ꯑꯆꯧꯕꯒꯤ ꯂꯤꯛ ꯑꯗꯨ ꯃꯥꯅ ꯄꯥꯏꯔꯕꯅꯤꯅ ꯂꯤꯛ ꯑꯁꯤ ꯑꯩꯅ ꯐꯪꯗꯕꯅꯤꯅ ꯃꯍꯩ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯩꯅ ꯁꯣꯟꯕ ꯉꯝꯂꯒꯅꯤ ꯑꯩ ꯇꯧꯒꯦ ꯑꯣꯏꯍꯟꯅꯤꯡꯕ ꯊꯣꯛꯍꯟꯅꯤꯡꯕ ꯈꯨꯗꯤꯡꯃꯛ
loina thogalage nungairagani ai apam khnu phungnagani harau harauna anaubi chakhibani phanam chakre mayase jamluraga halaka matamda numidangi matamda mana angambasing loina pangtholagi haduna he khanjabani yorokle yorokpaga hanubigi saktamda adumak lerami mamanaba amakak lakpra haduna hangi adubu hanubi adunadi lakte haduna khumi kadom chakhibnuni ibo asai waidi nupa macha ami khunjeli taki asomri chalakte bo kari haigadabano ibo mai khara lawru chu haduna thabani adubu asida lakte harabsidi kadom chakhibnuni ngakdang khanjana ringe matam masida hanubiduna khojel phari phari ibungo mai lawningbagidi aigidagi mai dum pukho yanida adubu ibo mai punaba mai jam oinabadi ama phawba leitene ya aigi ine kubliba sang asidagi saijinna sommatondagi khar hek chatlo aduga hek jamlaga pukho yani nangi marup na tawdusu adum chalambasu yaida leirambasu yaida ibo ai mai khar chamlaga pukhrage masu asomna leirambasu yare masidagi ine kubliba sang asidagi mahagna sanabani haduna honabani adubu ngamdre yamna kanna muktuna sanabani haduna honai adubu ngamdre karino ne kayada chenna kublibuni yemune aini yamna kanna muktuna sanaba honabu hekta ngamdene ibo chatbu yamu yadida madam masida hanubiduna nupa wadaga yamna pangdeda ai yengese jangchile aduga yamna laina hanubi asinadi edo khara chatkirami chatpa matam masida naubi yamna ngakhirami ibo nadi yam laina ngammi aina de garam ngamdriba hanubiduna hai nakoina chatbagi mowong khangdabagi oramani aigi asom chaksanglomda mai khara thawbani adudagi hekchamuru chala mahaksu icham chamna karimata khangdabagi motowda adumak mai chammani hadana chaksanglomda changkhirami chaksangi mai khara chakliba aduda pakthaduna eduna mai chamnabani hadana honaringi matam asidani yamna thuna khara hena chawulong umamuk pusilai aduga naubi busu kublaga thangkhirami kublaga thamba matam asida naubi lengmungam khidre aduga ngasaigi magi mamanabu ningthem pharibdugu manaktamna longub ado pusilai naubi nasu ningthem ure ningthem nasu naubi urare makhoi ani yam ngakre aduga pakhatpana su kaino matarami ngasai makhaidi munnabu yengudabani adubu koyeng yelakko matam asida manung asida saru sarang kaya ama yalibase makhoina mathang urakpada karino akhona lidu kadaidano karino sidedano wakhalasi yamna khanba horlabani asumna aniduna laktraba matam asida achowase ningjing magingnaba horle singnaba yamna helai karino ni laktisibo ai amukti yenglugi haduna achowba laklami mana sum lakpaduna hojiki hanubi leiriba sangase yorokle yorokpaga hanubido thengnare hanubi sidi haraubana kham thenglare jabi asidi makhoi ahumbak chabada magidi numit kharani disak thak walore haduna harauribani achowbana hanubidu bi yengduna ibo asomda pakhang macha ani laktabra hanubiduna khummi ibunga kana amata laktine kari haigadabano akhoi lam koiba lakpani mai khara loru chu haduna thakibani kadom chakhibuna khangdre asomda di lakti ibunga mai loge habagidi lokho achobuna mukhummi adudu luribadi ine mai jamoina babu karimata leitene madam masida hanubiduna hai aigi asige iyese khara hek chatlu mamangi sangphai asidagi aduga hek chamnabato asom chaksanglomda mai thawbani hanubidigi waduda achoba jingnaba kariguma khardi phawi changi aduga mamangi saijina dudagi mana khara chatnaba thorang tawi ahanu chingma matamda ngamdabadagi arirak phawba kitang muktuna mana singnaba honai masida phawba ngamdabani hanubiduna achobu yengdana hari kaidawre ibunga ngamdrabra ai jingbiyora matam masida achobuna yani de ibo ai amudagi yenge
ꯃꯁꯤꯗꯒꯤ ꯄꯥꯡꯒꯜ ꯀꯜꯂꯕ ꯇꯧꯒꯦ ꯍꯥꯏꯕꯇ ꯉꯝꯕ ꯑꯆꯧꯕꯅꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯇꯨꯅ ꯑꯍꯨꯝꯂꯛ ꯁꯨꯕꯒꯤ ꯑꯣꯏꯅ ꯃꯍꯥꯛꯅ ꯏ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯀꯤ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯏꯅ ꯀꯨꯞꯂꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯂꯣꯏꯅ ꯁꯤꯗꯣꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤꯅ ꯑꯣꯜꯂꯤꯕ ꯍꯅꯨꯕꯤꯁꯦ ꯌꯥꯝꯅ ꯉꯛꯈꯤꯔꯝꯃꯤ꯫ ꯇꯪꯈꯥꯏ ꯑꯃ ꯁꯤꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯅꯨꯕꯤꯁꯦ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯏ ꯆꯤꯡꯕꯗ ꯌꯨꯝ ꯑꯁꯤꯗ ꯇꯪꯈꯥꯏ ꯑꯃ ꯌꯥꯎꯈ꯭ꯔꯦꯗꯅ꯫ ꯃꯇꯝ ꯑꯁꯤꯗ ꯑꯆꯧꯕꯅ ꯍꯥꯏ, ꯏꯕꯣ, ꯑꯩꯁꯨ ꯈꯔ ꯀꯟꯅ ꯍꯦꯛ ꯆꯤꯡꯂꯨꯕꯗ ꯌꯥꯎꯈ꯭ꯔꯦ, ꯏꯁ ꯀꯔꯝ ꯇꯧꯅꯤ? ꯍꯅꯨꯕꯤꯗꯨꯅ ꯍꯥꯏ, ꯐꯔꯦꯁꯦ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯅ ꯍꯦꯛ ꯁꯦꯝꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯪꯒꯤ ꯃꯩ ꯆꯝꯒꯦ ꯍꯥꯏꯕꯗꯣ ꯆꯠꯂꯣ ꯆꯝꯃꯨꯔꯣ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯑꯆꯧꯕꯅ ꯃꯩ ꯆꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯥꯅ ꯆꯥꯛꯁꯪꯗ ꯆꯪꯂꯤꯕ ꯑꯗꯨꯁꯨ ꯃꯃꯥꯡꯂꯣꯝꯗꯒꯤ ꯆꯪꯍꯟꯕ ꯅꯠꯇꯦ, ꯑꯁꯣꯝ ꯃꯅꯤꯡꯂꯣꯝꯗꯒꯤ ꯆꯪꯍꯟꯕꯅꯤ꯫ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯥꯅ ꯆꯥꯛꯁꯪ ꯑꯗꯣꯝꯗ ꯃꯩ ꯑꯗꯨ ꯆꯝꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝꯗ ꯆꯞ ꯃꯥꯟꯅꯅ ꯈꯔ ꯍꯦꯟꯅ ꯆꯥꯎꯕ ꯂꯣꯡꯎꯞ ꯑꯃꯅ ꯃꯥꯕꯨ ꯎꯞꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯍꯦꯛ ꯎꯞꯂꯒ ꯑꯗꯨꯝꯅ ꯃꯊꯪ ꯊꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯅꯨꯕꯤ ꯑꯣꯜꯂꯝꯕ ꯍꯤꯡꯆꯥꯕꯤ ꯑꯁꯦ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯑꯣꯜꯂꯛꯇꯨꯅ ꯀꯟꯅ ꯍꯧꯅ ꯅꯣꯛꯈꯠꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯝ ꯑꯁꯦ ꯌꯧꯔꯦꯗꯣ꯫ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯆꯥꯅꯅꯕ, ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯅꯅꯕ ꯑꯩꯅ ꯍꯣꯠꯅꯕꯅꯤ, ꯑꯩꯅ ꯇꯧꯕꯅꯤ꯫ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯧꯅ ꯅꯣꯛꯂꯝꯃꯤ꯫ ꯅꯣꯛꯄꯗ ꯅꯠꯇꯦ, ꯑꯍꯨꯝ ꯑꯁꯤꯕꯨ ꯆꯥꯕ ꯐꯪꯂꯅꯤ ꯈꯟꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯍꯥꯛꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯀꯥꯟꯅꯗꯦ, ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯂꯣꯡꯎꯞꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯀꯗꯥꯏꯗꯕꯨ ꯆꯦꯟꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯁꯣꯟꯒꯗꯕ ꯂꯥꯏ ꯁꯣꯜꯂꯣ, ꯀꯅꯥ ꯍꯥꯟꯅ ꯆꯥꯎꯒꯦ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯁꯤꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯥꯡꯗ ꯃꯨꯛꯂꯗꯨꯅ ꯃꯍꯥꯛꯅ ꯅꯥꯄꯜ ꯀꯥꯔꯒ ꯃꯈꯧ ꯄꯣꯡꯅ ꯅꯣꯛꯂꯒ ꯍꯤꯡꯆꯥꯕꯤꯁꯤꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯀꯤꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯆꯧꯕ ꯃꯥꯒꯤ ꯉꯛꯁꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯃꯥꯔꯛꯄꯅꯤ꯫ ꯃꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯂꯤꯛ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯌꯥꯎꯔꯝꯗꯕꯗꯒꯤ ꯑꯆꯧꯕꯁꯦ ꯀꯔꯤꯅꯣ, ꯑꯩꯒꯤ ꯂꯤꯛꯇꯨꯗꯤ ꯍꯥꯏꯗꯨꯅ ꯃꯇꯣꯝꯗ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯑꯆꯧꯕ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯍꯥꯛ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯦ꯫ ꯃꯥꯒꯤ ꯂꯤꯛ ꯑꯗꯣ ꯀꯗꯣꯝꯗ ꯂꯩꯍꯧꯔꯕꯅꯣ, ꯑꯥꯗ ꯀꯥꯍꯧꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯈꯤꯕꯅꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤꯗꯨꯅ ꯅꯥꯎꯕꯤ ꯑꯃꯗꯤ ꯅꯤꯡꯊꯦꯝꯕꯨ ꯃꯈꯨꯗꯥꯡ ꯑꯅꯤꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯨꯠ ꯊꯨꯗꯦꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ලික් ꯐꯅ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯆꯧꯕꯅ ꯑꯗꯨꯝꯅ ꯐꯥꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯌꯥꯡꯅ ꯆꯣꯡꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯕꯨ ꯃꯥꯅ ꯉꯥꯛꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯁꯤꯒ ꯃꯍꯥꯛꯀ ꯍꯦꯛꯇ ꯅꯝꯅꯔꯛꯄꯅꯤ꯫ ꯍꯤꯡꯆꯥꯕꯤꯁꯤꯅ ꯐꯅ ꯌꯥꯝꯅ ꯆꯥꯎꯔꯕꯁꯨ ꯃꯄꯥꯡꯒꯜ ꯐꯅ ꯀꯜꯂꯕꯁꯨ ꯃꯍꯥꯛꯅ ꯑꯆꯧꯕꯗ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯑꯃꯗꯤ ꯅꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ, ꯑꯋꯥꯕꯒꯤ ꯃꯁꯛꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯥꯎꯕꯤ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯑꯆꯧꯕꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯄꯥꯡꯒꯜ ꯑꯁꯤꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯃꯥꯒ ꯂꯥꯟꯊꯦꯡꯅꯗꯨꯅ ꯑꯃꯗꯤ ꯃꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯗꯦꯛꯅꯕ ꯍꯣꯠꯅꯔꯛꯏ, ꯑꯗꯨꯕꯨ ꯄꯥꯛꯍꯦꯛ ꯉꯝꯗꯦ꯫ ꯑꯆꯧꯕꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕ ꯇꯥꯔꯕꯁꯨ ꯃꯉꯣꯟꯗ ꯂꯤꯛ ꯑꯗꯨ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯄꯥꯡꯒꯜ ꯃꯌꯦꯡ ꯑꯁꯨꯝ ꯇꯥꯕ ꯍꯦꯜꯂꯛꯏ꯫ ꯑꯆꯧꯕꯅ ꯃꯃꯥꯟꯅꯕ ꯑꯅꯤꯕꯨ ꯀꯔꯤꯃꯠꯇ ꯁꯣꯛꯇꯅꯕ ꯑꯅꯤꯗꯨꯕꯨ ꯅꯥꯀꯜ ꯑꯃꯗ ꯆꯦꯟꯈꯤꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯋꯥ ꯑꯁꯤ ꯍꯥꯏꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯆꯦꯜꯂꯨ, ꯑꯩꯅ ꯃꯥꯕꯨ ꯂꯥꯟꯊꯦꯡꯅꯒꯦ, ꯅꯈꯣꯏ ꯑꯅꯤ ꯆꯦꯜꯂꯨ ꯍꯥꯏꯗꯨꯅ ꯑꯆꯧꯕꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯕꯨ ꯆꯦꯟꯈꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯋꯥ ꯍꯥꯏ꯫ ꯅꯥꯎꯕꯤ ꯑꯃꯗꯤ ꯅꯤꯡꯊꯦꯝꯁꯨ ꯑꯆꯧꯕꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯀꯔꯝꯅ ꯆꯦꯟꯒꯅꯤ? ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯃꯤꯠ, ꯃꯁꯝ, ꯃꯔꯩ ꯍꯦꯛ ꯎꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯁꯨꯝ ꯂꯥꯛꯆꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯆꯧꯕꯁꯦ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯑꯣꯠꯄ ꯐꯨꯕ ꯍꯧꯔꯛꯏ꯫ ꯑꯆꯧꯕꯁꯨ ꯌꯥꯝꯅ ꯀꯟꯅ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯉꯥꯛꯊꯣꯛꯅꯕꯒꯤ ꯊꯧꯅꯥ ꯂꯣꯏꯁꯤꯜꯂꯛꯂꯦ, ꯋꯥꯕꯗ ꯍꯦꯜꯂꯛꯂꯦ꯫ ꯃꯥꯒꯤ ꯂꯤꯛ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅꯗꯤ ꯉꯝꯕꯗ ꯋꯥꯔꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯅꯥꯎꯕꯤꯅ ꯌꯥꯝꯅ ꯂꯣꯟꯅ ꯃꯍꯥꯛꯅ ꯉꯁꯥꯏꯒꯤ ꯂꯤꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯍꯩ ꯁꯣꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯤꯛ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯍꯩ ꯁꯣꯟꯅꯕ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯑꯔꯦꯝꯕ ꯇꯥꯔꯔꯦ, ꯀꯥꯡꯈꯊꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯆꯧꯕꯅ ꯄꯥꯏꯕꯗ ꯑꯆꯧꯕꯅ ꯃꯥꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯃꯗꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯂꯤꯛ ꯑꯁꯦ ꯃꯄꯥꯡꯒꯜ ꯀꯜꯂꯕꯅꯤ, ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯣꯏꯍꯟꯕ ꯉꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯥꯎꯕꯤꯅ ꯂꯣꯟꯅ ꯍꯨꯗꯨꯅ ꯃꯥꯅ ꯉꯝꯒꯅꯤ ꯈꯟꯗꯨꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯔꯦꯝꯕ ꯇꯥꯔꯔꯦ꯫
ꯍꯧꯖꯤꯛꯇꯤ ꯑꯆꯧꯕꯁꯤꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯥ ꯇꯥꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇꯦ꯫ ꯑꯆꯧꯕꯁꯨ ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ ꯏ ꯊꯣꯛꯄ ꯃꯈꯩ ꯍꯤꯡꯆꯥꯏꯕꯤꯁꯤꯒ ꯃꯥꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯅꯥꯎꯕꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯤꯡꯆꯥꯏꯕꯤꯁꯤꯒꯤ ꯃꯅꯥꯛꯇ ꯃꯥꯁꯨ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯃꯗꯤ ꯑꯆꯧꯕꯗ ꯃꯥꯅ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯂꯤꯛ ꯑꯗꯣ ꯃꯈꯨꯠꯇ ꯁꯤꯟꯅꯕꯅꯤ ꯃꯥꯅ ꯄꯤꯔꯕꯅꯤ꯫ ꯁꯦ ꯏꯇꯥꯎ ꯄꯥꯏꯁꯤꯜꯂꯨ, ꯑꯩꯅ ꯈꯪꯗꯕꯗꯒꯤ ꯂꯣꯟꯅ ꯂꯧꯈꯤꯕꯅꯤ, ꯁꯦ ꯄꯥꯏꯁꯤꯜꯂꯨ ꯑꯗꯨꯒ ꯍꯤꯡꯆꯥꯏꯕꯤꯁꯤ ꯃꯥꯏꯊꯤꯕ ꯄꯤꯔꯣ ꯍꯥꯏꯗꯨꯅ ꯑꯆꯧꯕꯗ ꯃꯥꯅ ꯂꯤꯛ ꯑꯁꯦ ꯍꯦꯛ ꯂꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯗꯤ ꯍꯤꯡꯆꯥꯏꯕꯤꯁꯤꯒꯤ ꯃꯈꯣꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯀꯟꯅ ꯀꯥꯎꯔꯕꯅꯤ꯫ ꯍꯤꯡꯆꯥꯏꯕꯤꯁꯤꯗ ꯑꯗꯨꯝꯅ ꯀꯥꯎꯔꯕꯗꯒꯤ ꯍꯤꯡꯆꯥꯏꯕꯤꯁꯦ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯅꯥꯎꯕꯤꯁꯦ ꯍꯦꯛꯇ ꯆꯞꯇꯨꯅ ꯃꯥꯕꯨꯁꯨ ꯍꯥꯠꯂꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯑꯆꯧꯕꯒꯤ ꯃꯈꯨꯠꯇ ꯂꯤꯛ ꯑꯗꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯤꯛ ꯑꯗꯨ ꯍꯦꯛ ꯄꯥꯏꯈꯤꯕꯗꯒꯤ ꯑꯆꯧꯕꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ꯫ ꯂꯤꯛ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯄꯥꯏꯈꯤꯕꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯑꯆꯧꯕꯅ ꯃꯍꯩ ꯁꯣꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯩꯗꯨꯒꯤ ꯃꯇꯦꯡꯅ ꯌꯥꯝꯅ ꯀꯟꯕ ꯁꯛꯇꯤ ꯂꯩꯕ ꯑꯃ ꯍꯥꯏꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯍꯤꯡꯆꯥꯏꯕꯤꯁꯦ ꯃꯥꯅ ꯍꯦꯛꯇ ꯌꯩꯈꯠꯂꯛꯄꯅꯤ, ꯍꯦꯛꯇ ꯐꯨꯒꯠꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯀꯜꯂꯕ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯔꯝꯕ ꯃꯤꯌꯥꯝ ꯑꯃ ꯆꯥꯈꯤꯕ ꯍꯤꯡꯆꯥꯏꯕꯤ ꯑꯁꯤ ꯑꯆꯧꯕꯒꯤ ꯃꯥꯒꯤ ꯂꯤꯛ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯍꯤꯡꯆꯥꯏꯕꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫ ꯃꯥꯏꯊꯤꯕ ꯄꯤꯕꯇ ꯅꯠꯇꯦ, ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯍꯤꯡꯆꯥꯏꯕꯤꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯁꯥꯐꯣꯡꯂꯛꯇꯅꯕ ꯃꯥꯅ ꯃꯥꯡꯍꯟꯈꯤ, ꯃꯥꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯏꯕꯤꯗꯨ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯆꯧꯕꯁꯦ ꯃꯁꯥꯗꯨ ꯋꯥꯕꯅ ꯈꯝ ꯊꯦꯡꯈꯤꯕꯅ ꯃꯍꯥꯛꯁꯨ ꯂꯣꯡꯅ ꯍꯥꯏꯊꯔꯛꯈꯤ꯫ ꯂꯣꯡꯅ ꯍꯥꯏꯊꯔꯛꯄ ꯃꯇꯝꯗ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯅꯥꯎꯕꯤ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯆꯧꯕꯕꯨ ꯀꯣꯟꯈꯠꯂꯛꯏ꯫ ꯑꯆꯧꯕ ꯌꯥꯝꯅ ꯋꯥꯔꯦ, ꯃꯁꯥꯁꯨ ꯏ ꯐꯅꯌꯥꯝꯅ ꯇꯩꯔꯕꯅꯤ꯫ ꯅꯤꯡꯊꯦꯝꯒ ꯅꯥꯎꯕꯤꯒꯅ ꯄꯦꯔꯤ ꯄꯦꯔꯤ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯑꯆꯧꯕꯕꯨ ꯅꯪ ꯀꯩꯁꯨꯝ ꯇꯧꯔꯣꯏꯁꯦ, ꯍꯧꯒꯠꯂꯣ 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 ꯍꯥꯏꯗꯨꯅ ꯂꯦꯡꯍꯟ ꯂꯦꯡꯍꯟ ꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕ ꯍꯧꯗꯣꯛꯂꯤ꯫ ꯅꯤꯡꯉꯝꯗꯕꯗ ꯍꯦꯜꯂꯕ ꯅꯥꯎꯕꯤꯅ ꯑꯆꯧꯕꯗ ꯀꯣꯟꯅ ꯀꯣꯟꯅ ꯍꯥꯏꯔꯤ, ꯑꯩ ꯂꯥꯟꯈ꯭ꯔꯦ ꯃꯔꯨꯞ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯔꯅ ꯃꯥꯡꯖꯤꯟ ꯊꯥꯈꯤꯕꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯃꯅꯤ ꯑꯣꯏꯔꯕ, ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯕ ꯅꯍꯥꯛꯄꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯅꯕ ꯑꯩꯅ ꯁꯤꯜꯂꯨꯕꯅꯤ꯫ ꯃꯔꯨꯞ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯥꯜꯂꯦ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯤꯡꯆꯥꯏꯕꯤ ꯁꯤꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯑꯆꯧꯕ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝ, ꯃꯈꯣꯏꯒꯤ ꯄꯣꯠꯆꯩ ꯂꯩꯍꯧꯔꯤꯕ ꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯏ꯫ ꯑꯗꯨꯒ ꯑꯆꯧꯕ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯐꯒꯠꯂꯛꯅꯕ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯀꯠꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯣꯅꯪꯆꯤꯔꯥꯡꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤ ꯃꯆꯥꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫